Delhi da chatuna lamdam asigi miyam gi luchingba sing yauna center gi luchingba kayaga Manipur gi irang asi loishina pa honarabasu khulai paiba Kuki singi thawongda ahongba amata uba fangdri matam khara tumina leiruraba matung ngasi lobukta low suduna leijaba nupi ama Kuki na Kaplakpa Nongmei Maruna Panbadagi mapham adumakta da Leikhidre ngasi gi thawdog asigi matang da lamdam asigi miyam na pendaba amadi asawba kaya fongdoknaragli Thaudok thofamdagi fangba pawgi matungina ngasigi thaudok adu Bisnupur district ke kumbi SCG manung chanba saiton wathalambi hairiba mafam adu da thokibani ngasi ayuki pung 12 rom tarakpa duaida wathalambi lokol da thabak suri ngaida lokol aduga naknana leiba Dampi Reserve Forest Range ki chingthaktagi Kuki militant singna nongmai round kaya masing khangdana kapsilakpada mafam adu da thabak suduna leiriba miyamadu thawai hingnaba chenaki hairi Kuki gi Nongmei Maruna Panbadagi Leikhidre Mou Naha adu Saiton Gram Panchayat ke Ward number 6 Wathalambi Sapam Sophia Jahi Kunmapan Mapuroiba Sapam Dayananda Kawi Leikhidre asigi machanupa aniga machanupi amaga lehori hairi Sophia gi pukchepta Nongmei Maru ama panbaga loinana Segrak mayada panba Nongmei Maru amana thabakta fawdoki hairi Paodugi matungina ngaihak leiraga Kuki singna Nongmei Kaplakpa leptri haina fongdorakli Ngasigi thawdog adugi matangda manaknakpada leiba BSF ki maikaidagi matik chaba thabak lokhat khidabagi mayokta mafam adugi khoisaunaraba miyamna Sophia ki thawa yawdraba hakchang adu BSF camp manungda pusinduna khongjang sangsin ki hairi Nakalamaromda center na tharakpa security force leina asigumba thodok thokhanba amadi leingaknasu tumina adumak yengduna leiba asi miyoi kayano siba yengba pamliba si haina hangnaragli